KUKI PHURUP ki NUPI ani PHEE THONGDANA KHONGGOINAKHI HAIBAGI MATANG DADI India ke Prime Minister NARENDRA Modi PHAOBA LEIBAK PUNGJAO THINDUNA AKANBA MAONGda YANINGDABA FONGDOKKHI ADUGA HANDAK JIRIBAM da CHAHI NOURIBA ANGANG ahum amati NUPI ahum KUKI KHUTLAI PAIBA SINGna tamthina hatokpikhiba adudana Prime Minister NARENDRA Modi wa machet ama FAOBA ngangdana leishinkhiba aduna Center na Meechang Meekhai Naina Yeng Haibasi Mayek Sheng-Halle haina Sanulal ge President Yumnam Ibethoina Phongdorakli ngasi Manipur Press Club ta pangthokiba paugi mifam amada wapamasi phongdokleduna mahakna hai hauzik KUKI amadi maitai anigi marakta thokliba irang ase chahi ama helaklaba FAOBA Center amadi State lengakna karisu nachungdana leithokpagum tawri haibase miyamna hena khangnaraba wafamne HANDAK JIRIBAM da thokiba tamthiraba mihad adu Sanulal na thamoi sokna awaba phongdokpaga luinana thodok adu da chenaba KUKI KHUTLAI PAIBA SING adu athuba matamda Chairakpi naba lengak na thabak paikhatpiyo ngarang CM Secretary ta ruling gi MLA sing yauna phamkiba mifam aduda lawkiba warep sing adu thabakta othorakani haibagi thazaba miyamda leite JIRIBAM gi angang ahum yauna micham tarok KUKI KHUTLAI PAIBA SINGna tamthina hatkiba thung adu yaningdaba phungduktuna khongjang changsinbada JIRIBAM dagi mahairoi ama SP Combat Sanjenbam Nectarna nongmaina kaptuna hatkiba aduga khongjang amana asok apan nanghankhiba thodok adu Sanulana akanba maongda condemn tawi thodok paring ase punna yengba matamda Government of India na maitai sing tumna manghanaba hotnarabra haibase chingnadaba ngamde maramaduna aikhoi kanglecha sing machoi lepleroisi haina mahakna makhatana phongdokhi PHEE LEIBA NUPI MIYAM LEIBAK MIYAM na khoi bu minok chang oira aduga minok chang tingai da akhoi de phire ma lawrakani aduga ai si haige aduga akhoi gi uribo amda su dharana phambi bo kwat tawa matamda na khoi gi uribo kano da jiri da mikap mirau khongna nindana leba lik emdi phara hatraba matam sida lik gano mi hat pa magi na akhoi taruki da makta phambi bai kai khumna jai hagat jai akoi na aduga gano gi magai asom dagi SP amana mahang na mi hat khaba matamda makhumna paiba nongmaina hat khaba matamda kari thodang logdori asima khona hangjani amarom da haijarakadaba mana kam thadok da do de ngakoi gi masagi apamba da thadok kadamni paja miyam nai apamba da chakadamni magoi paja miyam gi ni Malim se lepi se malim ima si matak lepi se paja miyam na ku thagat pari aduratana siri ba makoi taruk ki da kari tau sige kari changhan sige haiba akhoi gi manti da kari tawhan sige kari hai sige hai da dana me koki na hala su yare akhoi gi manti yokhat ba yate hai na khalaga da khalmani manti yokhat ba pami kotin hakat pa sokuni yai haiba se seron thol ka da rena mani bu paja miyam da asi thamjage koi